ngarang yasam lakpa pung taruk makhairom tabada Kaksing district ke Kaksing police station ki manung chana laiba kairak makha laikai Tezpur Dabal lambi Indo Burma Sugnu main road tagi meter sahumrom changsil laga laiba canal mapan gi lambi da miyoi ama masagi gari manung da mamai kumba mashak khangdabasingna nongmeina kaptuna hatlamle maha masagi gari angoba masugi Creta MN01 AS 4751 tongduna thabak chatluraga mayumda halakpada mayum yogadaba meter chani chahum rom tamak lapna laiba lambida masagi gari manungda nongmaina kaptuna hatlambani hairi laikidaba miyoy adugi maming singakham malem nganba chahi yankai matoi apokpa CIS parijat kawi Tezpur awang laikai dagine hairi thaudo du thokraba matung khudakta thaudok thokpamda Kaksing police ki SP yauna makok thongba officer sing sangsinduna yangsinbaga loinana mara laiba sing fanaba thiba humbagi thabak chathaba haubaga loinana mihar asigi asengba langla langjil puthoknaba forensic science ki miyoishin kauduna yangsilaba matung Kaksing police station na FIR ma lokhatuna makhataba investigation gidama asiba haksam lokhatuna janims ki mokta thamkhre thaudok thokpamda aikoi gi paumi na hakthengna changshilubada laiki draba miyoi asiga punna gari tongmina duna lakhibani haiba miyoi amana phongdorokpada mahakka mamanaba amaga makoi anina yen asemba lairuraga mayumda halakpada main road tagi Tezpur Dabal lambi gi haizin phamda laikidraba CIS malem nganbaga thengnabadagi mahaki gari da maning shitta tongduna lakminabani aduda khanghaudana makoi gi gari mamangda car ama khamjilatuna car adudagi mamai kumba miyoi ama kumtharaklaga malem nganbada nang kayam phawbano hairakhi aduda laikidraba malem nganbana wari kona sanase haina pawphum pikhi aduga ikhang khanghaudana nongmei makhun ani panba ama puthoraktuna kapsilakibani nongmei kapsilakpa duda makoi ani di pakhatuna shit makada pakthaduna lotki haina phongdorakhi